Pigi akhannaba fongba PAO amagi matungda leingakna mateng pangduna MAMIT UHANBA nupamacha amuk hanna MAMIT UHANBA NGAMKHRE. Houkhiba February gi tang 13 Tom TV na SANDOKHIBA akhannaba PAO amada yumpham oiraga Manipur leingakna loukhatlakpa khongthang amada tha mangarom MAMIT animak uramdraba nupamacha ama ngasidagi MAMIT animak uba ngamhankhre. Tha mangarom MAMIT urudraba nupamacha adudi Chairen Leingang dagi Laishram Roshan ni. TV News Channel asina akhannana Houkhiba PAO amadagi Manipur Sarkar na Houkhiba February 18 Chief Minister N.Biren gi manau nupa N. Rajendro, Jennings ki Medical Superintendent Professor L.Ranbir, Hospital asigi Doctor amadi Nurse yauna satuna Chairen Leingang dagi loukhatuna mahak Jennings lainglakibani. Tangkak ani thongna operation tawraba matungda ngasidagi Roshan gi mit animak uba ngamkhibani. Mit animak uba fanglaba Roshan na mit tanglaba punsi amada hingluraba punsi asi ngasidi Manipur Sarkar na honabiduna mit animak uhanbire awaba taraba matamda mateng pangbirakhiba punamak punsi chupagi kawba ngamloi pumnamapu hainingai leitana thagachari haiki ai min unaba honabibida mayamda ai credit mayamda bijari aduga maru oina mateng pangbibidi iramdamsigi Chief Minister N.Biren na mi thabirakhtuna aibu loukhatpirakpani adagi mamoranjan hoi tawdana aibu hospital da pukhatpiduna ngasidi ai mit animak uba phangjare ngasiji aigi mit animak uba numitni ngarang operation tawre ngasiji aigi yamna nungaiba amane yam harauba numitni ngasiji tha taruk mamuraga ngarang ngasi mit animak khangu ubjada sada yam harauba phawe ngasidi min unaba honabibida mayamda ai credit mayamda bijari aduga maru oina mateng pangbibidi iramdamsigi Chief Minister N.Biren na mi thabirakhtuna aibu loukhatpirakpani adagi mamoranjan hoi tawdana aibu hospital da pukhatpiduna ngasidi ai mit animak uba phangjare Jennings ki ai ward ki sister ngai naju doctor naju yam care lobi ai gidamakta tom TV gi kakawai mayamna lakpiduna PAO si aibu thagatpibidagi mayamna mateng pangbiri